ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯗ ꯂꯥꯁ ꯁꯃꯨꯔꯥꯏ ꯐꯤꯂꯝ ꯑꯁꯤ ꯑꯣꯟ ꯗꯤꯃꯥꯟ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤ IMDbꯗ 7.7 ꯑꯃꯁꯨꯡ Google ꯌꯨꯖꯔꯁꯤꯡꯅ 92% ꯂꯥꯏꯛ ꯇꯧꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯑꯦꯗꯋꯥꯔꯗ ꯆ꯭ꯋꯦꯛ ꯐꯤꯂꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕꯅ ꯇꯣꯝ ꯀ꯭ꯔꯨꯖ ꯐꯤꯂꯝꯒꯤ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯔꯕ ꯁꯤꯅꯔꯤ ꯑꯃ ꯎꯕ ꯐꯪꯏ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯅꯩ ꯃꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏ ꯑꯃꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯡ ꯑꯃ ꯐꯪꯈꯤ ꯊꯥꯡ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄ ꯃꯀꯨꯝ ꯃꯀꯨꯝꯁꯤꯡꯗꯨꯅ ꯖꯄꯥꯟꯒꯤ ꯑꯥꯏꯂꯦꯟꯁꯤꯡ ꯑꯁꯤ ꯁꯦꯝꯈꯤ ꯑꯗꯨꯃꯛꯇꯕꯨ ꯖꯄꯥꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯕ ꯉꯝꯒꯗꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯊꯥꯖꯅꯔꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯑꯃꯕꯨ ꯀꯩꯅꯦ ꯂꯥꯟꯃꯤ ꯀꯌꯥꯅꯦ ꯂꯥꯟꯊꯦꯡꯅꯕꯗ ꯎꯕ ꯐꯪꯂꯤ ꯁꯤꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯃꯅ ꯑꯃꯦꯔꯤꯀꯥꯗ ꯌꯨ ꯊꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯕ ꯑꯃ ꯊꯦꯡꯅꯈꯤ ꯃꯍꯥꯛꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯅꯗꯤ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯐꯥꯎꯕ ꯁꯣꯜꯖꯔ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯀꯦꯞꯇꯦꯟ ꯅꯦꯊꯟ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯂꯛꯈꯤꯕ ꯂꯥꯟꯐꯝ ꯀꯌꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯀꯧꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯁꯥ ꯃꯊꯟꯇ ꯃꯪꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯑꯗꯨꯃꯛ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯅꯦꯊꯟꯒꯤ ꯃꯔꯝꯗ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯂꯛꯃꯟꯗꯕꯗꯒꯤ ꯅꯦꯊꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯪꯒꯤꯅ ꯇꯧꯕꯗꯣ ꯑꯩ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯇꯧꯕ ꯌꯥꯔꯔꯣꯏ ꯉꯁꯤꯒꯤ ꯁꯣꯁꯤꯅ ꯑꯔꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯅꯦꯊꯟꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯈꯤ ꯃꯇꯧ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯕꯁꯤ ꯅꯦꯊꯟꯁꯤ ꯋꯥꯔ ꯍꯦꯔꯣ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯁ꯭ꯇꯦꯖꯇ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯄꯔꯐꯣꯔꯃꯦꯟꯁ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯁ꯭ꯇꯣꯔꯤ ꯀꯌꯥ ꯑꯗꯨ ꯃꯊꯪ ꯂꯤꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤꯅ ꯂꯥꯟꯐꯝ ꯀꯌꯥꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ ꯅꯦꯊꯟꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯀꯔꯝꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯥꯛꯄ ꯍꯧꯔꯛꯈꯤ ꯃꯌꯥꯝ ꯑꯗꯨ ꯅꯦꯊꯟ ꯎꯕ ꯃꯇꯝꯗ ꯃꯤꯄꯥꯏꯕ ꯍꯧꯔꯛꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨꯗ ꯅꯣꯡꯃꯩ ꯃꯔꯨ ꯍꯥꯞꯆꯤꯟꯕ ꯍꯧꯔꯛꯏ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯤꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯀꯥꯞꯇ ꯀꯥꯞꯄ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯀꯥꯞꯊꯣꯔꯛꯂꯤꯕ ꯃꯔꯨ ꯑꯗꯨꯅ ꯃꯤ ꯑꯃꯗ ꯄꯥꯟꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯁꯨꯛꯈꯟ ꯈꯟꯗꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯈꯤꯕꯅꯤ ꯑꯗꯨꯃꯛꯇꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯤ ꯑꯃꯠꯇꯗ ꯅꯣꯡꯃꯩ ꯃꯔꯨꯗꯨ ꯄꯥꯟꯈꯤꯕ ꯂꯩꯈꯤꯗꯦ ꯅꯦꯊꯟꯅ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯂꯪꯁꯤꯜꯂꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗꯒꯤ ꯋꯥꯔꯤꯗ ꯃꯍꯥꯛ ꯑꯁꯤ ꯑꯃꯦꯔꯤꯀꯟ ꯁꯣꯜꯖꯔ ꯑꯃꯅꯤ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯕ꯭ꯔꯤꯇꯤꯁꯁꯤꯡꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯗꯤꯌꯥꯒꯤ ꯃꯤꯆꯝ ꯀꯌꯥꯕꯨ ꯍꯥꯠꯅꯕꯒꯤ ꯑꯣꯔꯗꯔ ꯄꯤꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯗꯒꯤ ꯃꯍꯥꯛ ꯅꯤꯡꯉꯝꯗꯗꯨꯅ ꯃꯍꯥꯛꯅ ꯑꯥꯔꯃꯤꯗꯒꯤ ꯇꯣꯛꯂꯛꯈꯤ ꯑꯗꯨꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯃꯍꯥꯛꯅ ꯄꯔꯐꯣꯔꯃꯦꯟꯁ ꯀꯌꯥ ꯄꯤꯕ ꯍꯧꯔꯛꯈꯤ ꯃꯌꯥꯝꯕꯨ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯕꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯎꯔꯨꯕ ꯃꯇꯝꯗ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯑꯣꯛꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀ ꯍꯥꯟꯅ ꯈꯪꯅꯕ ꯃꯤꯁꯛ ꯑꯃꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯀꯣꯏꯗꯕꯤ ꯃꯑꯣꯡꯗ ꯂꯦꯡꯒꯣꯟꯅꯔꯗꯨꯅ ꯅꯪꯒꯤꯗꯃꯛꯇ ꯊꯕꯛ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯑꯣꯐꯔ ꯑꯃ ꯄꯤꯔꯝꯃꯤ ꯅꯦꯊꯟꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯖꯈꯤ ꯑꯗꯨꯃꯛꯇꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒ ꯌꯥꯝꯅ ꯆꯥꯟꯅꯒꯗꯕ ꯊꯕꯛꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯄꯨꯔꯛꯈꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯟꯅꯅ ꯀꯦꯞꯇꯦꯟ ꯑꯣꯏꯔꯝꯕ ꯏꯟꯗꯤꯌꯥꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯔꯅꯦꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯖꯄꯥꯅꯤꯁ ꯀꯔꯅꯦꯜ ꯑꯃꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯅꯦꯊꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯕꯒꯤ ꯃꯔꯝꯁꯤ ꯖꯄꯥꯅꯤꯁ ꯀꯔꯅꯦꯜꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨ आधुनिक मतम की हाइबदे मॉडर्न मतम की खुसु खुलाई की ट्रेनिंग पीनबैदमक्ता महापु जापानदा कौ पाम्बनी जापानीज कर्नल अदुना महापु पैसा यामना पीगनी हाइदुना सुहारमी अदुमक्तबु नेथन दी मफम दुदगी हौगतुना चटखिरमी अमेरिकन कर्नल अदुना नेथन की मनाता सिंगसलक्तुना तबसी तौबदा करीबु कायबा लगिने हाइदुना हारक्की मदुना नेथन खुमलाई अैना पैसा खरगीदमक्ता मरा लेजद्रब मिचम क्याबु हाटपा पामदे अदुमक्तबु अैना नंबु हालो हारबदी फ्रीदा हालबसु ngамगनी हाइदुना महाक थबग अदु अदुमक यादुना जापान तमना चलमी जापान तमना महान जहाज अमा तोंदुना लाक्लमी जापान की हितांगफम यौबु मतमदा मफम अदुगी लैंग्वेज ट्रांसलेटर अमगा थेनरमी लैंग्वेज ट्रांसलेटर अदुना हाई मफम अदुगी प्रेसिडेंटना मफम असी मॉडर्न एज ओहनबा पामी हाइबदी इरम क्यादा मयाम मालन चटपा पामी हाइदुनासु हाइकी मकोइना डॉक्टर क्या इंजीनियर क्या मखल मखा क्या की
ꯍꯩꯔꯕ ꯃꯤ ꯀꯌꯥ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯀꯧꯔꯝꯃꯤ ꯃꯗꯨꯒꯤ ꯃꯔꯛꯇ ꯅꯪꯁꯨ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯁꯤꯟ ꯑꯃ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯖꯄꯥꯅꯤꯁ ꯂꯥꯟꯃꯤ ꯀꯌꯥꯕꯨ ꯇ꯭ꯔꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯦꯊꯟꯅ ꯁꯦꯝ ꯁꯥꯍꯜꯂꯝꯃꯤ ꯅꯦꯊꯟꯅ ꯃꯈꯣꯏꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯃꯨꯔꯥꯏ ꯑꯃꯒꯤ ꯃꯃꯤꯡ ꯇꯥꯔꯝꯃꯤ ꯃꯃꯤꯡꯅ ꯀꯥꯁꯨꯃꯣꯇꯣ ꯀꯧꯏ ꯃꯍꯥꯛꯁꯤ ꯑꯅꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯕ ꯄꯥꯝꯗꯕ ꯍꯥꯟꯅꯒꯤ ꯊꯥꯡ ꯇꯥ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯦꯊꯟꯅ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯁꯃꯨꯔꯥꯏ ꯀꯌꯥꯒꯤ ꯍꯤꯔꯝꯗ ꯅꯩꯅꯔꯝꯃꯤ ꯂꯥꯏꯔꯤꯛ ꯀꯌా ꯄꯥꯔꯝꯃꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯖꯄꯥꯅꯤꯁꯇ ꯏꯕꯅꯤꯅ ꯃꯍꯥꯛꯅ ꯄꯥꯕ ꯉꯝꯂꯝꯗꯦ ꯑꯗꯨꯃꯛꯇꯕꯨ ꯃꯍꯥꯛꯀꯤ ꯂꯦꯡꯒ꯭ꯋꯦꯖ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯗꯨꯗ ꯄꯥꯗꯨꯅ ꯃꯉꯣꯟꯗ ꯇꯥꯍꯟꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯗꯨꯅ ꯌꯥꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯄꯨꯊꯣꯔꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯅꯪꯁꯨ ꯍꯥꯠꯄ ꯌꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯅꯦꯊꯟꯗ ꯃꯃꯥꯡꯒꯤ ꯚꯤꯖꯟ ꯑꯃ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯗ ꯃꯤꯆꯝ ꯀꯌꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯂꯝꯃꯤ ꯃꯍꯥꯛꯀꯤ ꯚꯤꯖꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯔꯝꯃꯤꯕꯁꯤ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯗ ꯃꯍꯥꯛꯀꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯆꯝ ꯀꯌꯥꯕꯨ ꯍꯥꯠꯈꯤꯕ ꯑꯗꯨꯒꯤ ꯃꯃꯤ ꯑꯗꯨ ꯎꯕ ꯐꯪꯂꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯦꯞꯇꯦꯟꯗ ꯄꯤꯔꯛꯄ ꯑꯣꯔꯗꯔꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯨ ꯉꯝꯂꯣꯏ ꯍꯥꯏꯕꯁꯨ ꯉꯝꯈꯤꯗꯦ ꯑꯗꯨꯗꯨꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯁꯤꯟ ꯑꯗꯨ ꯆꯦꯟꯖ ꯇꯧꯗꯨꯅ ꯅꯦꯊꯟꯅ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤꯁꯤꯡꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯦ ꯍꯥꯏꯕ ꯃꯇꯧ ꯑꯗꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯦꯊꯟꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯈꯔꯗꯤ ꯍꯩꯔꯦ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯟꯃꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯍꯜꯂꯒ ꯅꯣꯡꯃꯩꯗꯨ ꯀꯥꯞꯄꯒꯤ ꯃꯑꯣꯡꯗ ꯂꯩꯍꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯄꯥꯅꯤꯁ ꯀꯔꯅꯦꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯖꯄꯥꯅꯤꯁꯀꯤ ꯁꯃꯨꯔꯥꯏꯁꯤꯡꯅ ꯖꯄꯥꯅꯤꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯖꯪ ꯍꯧꯖꯤꯜꯂꯛꯑꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯂꯥꯟꯗꯥꯕ ꯆꯠꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯦꯊꯟꯅꯗꯤ ꯃꯈꯣꯏꯁꯤ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤ ꯂꯥꯟ ꯊꯥꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯃꯛꯇꯕꯨ ꯀꯔꯅꯦꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯔꯦꯜꯋꯦ ꯁꯥꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯅ ꯃꯈꯣꯏ ꯆꯪꯕ ꯌꯥꯔꯔꯣꯏ ꯃꯈꯣꯏꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯃꯨꯔꯥꯏꯁꯤꯡ ꯑꯁꯤ ꯍꯥꯠꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯌꯥꯝ ꯊꯨꯅ ꯃꯈꯣꯏꯗ ꯂꯥꯟꯗꯥꯍꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯔꯦꯜꯋꯦ ꯁꯥꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯅꯦꯊꯟꯅꯗꯤ ꯍꯥꯏꯔꯤ ꯃꯈꯣꯏꯁꯤ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯗꯨꯅ ꯂꯥꯟ ꯆꯪꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯅꯦꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯣꯏꯗꯤ ꯅꯣꯡꯃꯩꯁꯨ ꯑꯝꯇ ꯄꯥꯏꯗꯕꯅꯤ ꯃꯈꯣꯏꯅ ꯄꯥꯏꯁꯦ ꯊꯥꯡꯒ ꯇꯥꯒ ꯇꯦꯟꯒ ꯈꯛꯇꯅꯤ ꯌꯥꯝ ꯂꯥꯏꯅ ꯉꯝꯒꯅꯤ ꯅꯦꯊꯟꯅ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤ ꯑꯁꯤ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯗꯨ ꯄ꯭ꯔꯨꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯥꯟꯃꯤ ꯑꯃꯗ ꯅꯣꯡꯃꯩ ꯄꯥꯏꯍꯜꯂꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯀꯥꯞꯄꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯥꯟꯃꯤ ꯑꯗꯨ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯈꯤ ꯅꯦꯊꯟꯅ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯥꯞꯄꯛꯇ꯭ꯔꯒꯗꯤ ꯑꯩꯅ ꯑꯣꯏꯅ ꯅꯪꯉꯣꯟꯗ ꯀꯥꯞꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯨ ꯌꯥꯃꯟꯗꯕꯗꯒꯤ ꯅꯦꯊꯟꯅ ꯂꯥꯟꯃꯤ ꯑꯗꯨꯒꯤ ꯇꯨꯄꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯄꯥꯈꯠꯇꯨꯅ ꯅꯣꯡꯃꯩ ꯍꯟꯗꯨꯅ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯅꯦꯊꯟꯅ ꯑꯝꯇ ꯄꯥꯜꯂꯝꯗꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤ ꯍꯥꯏꯕꯁꯤ ꯇꯥꯛꯄꯅꯤ ꯅꯦꯊꯟꯅ ꯍꯥꯏꯔꯤ ꯌꯦꯡꯉꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯁꯦ ꯀꯌꯥꯝ ꯔꯦꯗꯤ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯀꯔꯅꯦꯜ ꯑꯗꯨꯅ ꯅꯦꯊꯟꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯝꯇ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯂꯥꯟꯖꯪꯅꯕ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯀꯔꯅꯦꯜ ꯑꯗꯨꯅ ꯍꯥꯏꯔꯤ ꯍꯌꯦꯡ ꯄꯨꯡ 6 ꯇꯥꯕꯗ ꯀꯥꯁꯨꯃꯣꯇꯣꯒ ꯂꯥꯟꯗꯥꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯦꯊꯟꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯂꯥꯟꯃꯤ ꯈꯔ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯄꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯦꯊꯟꯅ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯔꯥꯏꯐꯜꯁꯤꯡ ꯑꯗꯨ ꯔꯦꯗꯤ ꯑꯣꯏꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯃꯔꯨ ꯍꯥꯟꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯅꯗꯤ ꯀꯔꯤꯅꯣ ꯇꯧꯒꯗꯧꯔꯤꯕꯁꯤ ꯍꯥꯏꯕꯁꯤꯐꯥꯎꯗ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯗꯦ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯁꯃꯨꯔꯥꯏꯁꯤꯡꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯖꯔꯝꯗꯦ ꯃꯈꯣꯏꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨꯅ ꯁꯃꯨꯔꯥꯏ ꯀꯌꯥꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯁꯃꯨꯔꯥꯏꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯊꯥꯡ ꯑꯃꯁꯨꯡ ꯇꯦꯟ ꯀꯌꯥꯅ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤ ꯀꯥꯡꯕꯨꯁꯤꯡꯕꯨ ꯍꯥꯠꯂꯝꯃꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯃꯨꯔꯥꯏꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯕ ꯍꯦꯜꯂꯛꯄꯗꯒꯤ ꯍꯟꯗꯨꯅ ꯆꯦꯟꯕ ꯌꯥꯎꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯔꯗꯤ ꯅꯦꯊꯟꯒ ꯂꯥꯟꯊꯦꯡꯅꯗꯨꯅ ꯂꯩꯍꯧꯏ ꯂꯥꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯅꯣꯡꯃꯩꯕꯨꯗꯤ ꯊꯥꯡ ꯑꯃꯁꯨꯡ ꯇꯦꯟꯅ ꯈꯨꯗꯨꯝ ꯆꯟꯕ ꯍꯦꯟꯖꯜꯂꯛꯏ ꯍꯥꯏꯕꯁꯤ ꯎꯕ ꯐꯪꯂꯤ ꯅꯦꯊꯟꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯃꯨꯔꯥꯏ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯍꯥꯠꯂꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯅꯦꯊꯟ ꯍꯟꯕ ꯂꯩꯇꯦ ꯃꯍꯥꯛꯅ ꯁꯒꯣꯜꯗ ꯇꯣꯡꯗꯨꯅ ꯁꯃꯨꯔꯥꯏ ꯀꯌꯥꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯁꯒꯣꯜꯗꯒꯤ ꯏꯟꯊꯨꯔꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯅꯦꯊꯟ ꯍꯟꯕ ꯂꯩꯇꯦ ꯁꯃꯨꯔꯥꯏ ꯀꯌꯥꯒ ꯃꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯁꯃꯨꯔꯥꯏꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯅꯦꯊꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ
ꯃꯍꯥꯛꯅ ꯀꯅꯥ ꯌꯥꯎꯗꯅ ꯂꯥꯟꯊꯦꯡꯅꯗꯨꯅ ꯍꯟꯕ ꯂꯩꯇꯅ ꯁꯃꯨꯔꯥꯏ ꯀꯌꯥꯕꯨ ꯇꯠꯇꯅ ꯍꯥꯠꯂꯛꯄ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯗꯨꯁꯨ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯃꯨꯔꯥꯏ ꯃꯌꯥꯝꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯑꯆꯧꯕ ꯁꯃꯨꯔꯥꯏ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯦꯊꯟꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯅꯦꯊꯟꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯇꯥ ꯑꯃ ꯂꯧꯈꯠꯂꯛꯇꯨꯅ ꯁꯃꯨꯔꯥꯏ ꯑꯗꯨꯕꯨ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯜꯂꯤꯕ ꯁꯃꯨꯔꯥꯏꯁꯤꯡꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯇꯕꯨ ꯀꯥꯠꯁꯨꯃꯣꯇꯣꯅ ꯃꯈꯣꯏꯕꯨ ꯈꯥꯝꯂꯗꯨꯅ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯠꯁꯨꯃꯣꯇꯣꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ, ꯀꯔꯤꯒꯤꯗꯃꯛꯇ ꯅꯦꯊꯟꯕꯨ ꯍꯤꯡꯗ ꯊꯥꯗꯣꯛꯂꯤꯕꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯄꯨꯔꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯥꯠꯁꯨꯃꯣꯇꯣꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯂꯥꯟꯐꯝ ꯀꯌꯥ ꯂꯥꯟꯊꯦꯡꯅꯒꯗꯕ ꯂꯩꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯌꯦꯡꯅꯕꯗꯒꯤꯁꯨ ꯇꯝꯒꯗꯕ ꯈꯔ ꯂꯩ, ꯃꯔꯝ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯄꯨꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯦꯊꯟꯅ ꯋꯥꯟꯊꯗꯨꯅ ꯂꯩꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯠꯁꯨꯃꯣꯇꯣꯅ ꯅꯦꯊꯟꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯐꯥꯛꯇꯨꯅ ꯄꯥꯔꯝꯃꯤ꯫ ꯁꯤꯟ ꯑꯃꯗꯅ ꯅꯦꯊꯟꯕꯨ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯕꯨ ꯐꯣꯠꯇꯨꯅ ꯍꯤꯗꯥꯛ ꯇꯩꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕ ꯐꯪꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯦꯊꯟ ꯑꯁꯣꯛ ꯑꯄꯟ ꯐꯔꯛꯇꯨꯅ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯃꯨꯔꯥꯏꯁꯤꯡꯅ ꯈꯨꯠꯂꯥꯏ ꯑꯃꯇ ꯌꯥꯎꯗꯅ ꯀꯔꯝꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯅꯦꯊꯟꯅ ꯎꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯀꯥꯠꯁꯨꯃꯣꯇꯣꯒꯤ ꯃꯅꯥꯛꯇ ꯂꯥꯏꯁꯪ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯗ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯗꯨꯅ ꯅꯦꯊꯟꯅ ꯀꯥꯠꯁꯨꯃꯣꯇꯣꯗ ꯍꯪꯂꯛꯏ, ꯂꯥꯟꯐꯝ ꯑꯗꯨꯗ ꯑꯥꯔꯃꯔ ꯑꯉꯥꯡꯕ ꯁꯦꯠꯇꯨꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯆꯪꯂꯛꯂꯤꯕꯗꯨꯅ ꯀꯅꯥꯅꯣ? ꯑꯗꯨꯒ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯀꯥꯠꯁꯨꯃꯣꯇꯣꯅ ꯍꯥꯏꯔꯛꯏ, ꯅꯪꯕꯨ ꯂꯥꯌꯦꯡꯕꯤꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥꯕꯨꯅꯤ ꯅꯪꯅ ꯍꯥꯠꯈꯤꯕ ꯑꯗꯨ꯫ ꯅꯦꯊꯟꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯔꯤꯕꯁꯤꯅ ꯀꯃꯥꯏꯅ? ꯑꯗꯨꯒ ꯑꯩꯕꯨ ꯅꯤꯡꯊꯤꯅ ꯆꯥꯅ ꯊꯛꯅꯕꯁꯨ ꯄꯤꯖꯕꯤꯔꯤ꯫ ꯅꯦꯊꯟꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯀꯥꯠꯁꯨꯃꯣꯇꯣꯁꯨ ꯁꯦꯡꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯌꯦꯡꯅꯕꯒꯤ ꯄ꯭ꯂꯥꯟꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ, ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯕ ꯄꯥꯝꯃꯤ꯫ ꯀꯥꯠꯁꯨꯃꯣꯇꯣꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯏꯟꯗꯤꯌꯥꯗ ꯂꯣꯏꯅꯝ ꯁꯥꯁꯣꯟ ꯁꯟꯗꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯑꯁꯤ ꯀꯦꯞꯇꯦꯟ ꯑꯣꯏꯔꯝꯕ꯭ꯔꯥ? ꯅꯦꯊꯟꯅꯁꯨ ꯍꯥꯏꯔꯛꯏ, ꯍꯣꯏ, ꯑꯩ ꯃꯤꯗꯜ ꯔꯦꯡꯛ ꯑꯣꯏꯕ ꯀꯦꯞꯇꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯦꯊꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯇꯝ ꯍꯧꯖꯤꯜꯂꯛꯇꯨꯅ ꯅꯦꯊꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯝꯕ ꯌꯥꯕ ꯀꯌꯥ ꯃꯔꯨꯝ ꯇꯝꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯌꯥꯝꯅ ꯉꯥꯛꯅ ꯆꯠꯄꯗꯨ ꯎꯕ ꯐꯪꯉꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯁꯨꯡ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯃꯤꯟꯅꯕꯒꯤ ꯃꯇꯧ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁꯃꯨꯔꯥꯏꯒꯤ ꯇꯁꯦꯡꯕ ꯑꯥꯔꯊ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯃꯗꯒꯤ ꯖꯄꯥꯅꯤꯁꯀꯤ ꯋꯥꯔꯗ ꯀꯌꯥ ꯑꯃꯁꯨ ꯇꯝꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯦꯁꯥꯁꯤꯟ ꯈꯔ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯅꯦꯊꯟꯁꯨ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯑꯦꯁꯥꯁꯤꯟ ꯑꯃꯅ ꯅꯦꯊꯟꯕꯨ ꯍꯥꯠꯀꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯡ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯖꯄꯥꯅꯤꯁꯀꯤ ꯋꯥꯔꯗ ꯀꯌꯥ ꯇꯝꯈꯤꯕ ꯑꯉꯥꯡ ꯑꯗꯨꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯒ ꯅꯦꯊꯟꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯁꯃꯨꯔꯥꯏ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯃꯄꯥꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯅꯦꯊꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯅꯦꯊꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯑꯦꯁꯥꯁꯤꯟ ꯑꯗꯨꯕꯨ ꯍꯥꯠꯂꯝꯃꯤ, ꯑꯗꯨꯒ ꯊꯥꯡ ꯑꯃꯅ ꯑꯉꯥꯡ ꯑꯗꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕ ꯑꯦꯁꯥꯁꯤꯟ ꯑꯗꯨꯗ ꯊꯤꯜꯂꯝꯃꯤ꯫ ꯅꯦꯊꯟ ꯑꯃꯁꯨꯡ ꯀꯥꯠꯁꯨꯃꯣꯇꯣ ꯄꯨꯟꯅ ꯑꯦꯁꯥꯁꯤꯟꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯅꯦꯊꯟꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯊꯥꯔꯛꯂꯤꯕ ꯑꯦꯁꯥꯁꯤꯟꯁꯤꯡ ꯑꯁꯤ ꯀꯥꯠꯁꯨꯃꯣꯇꯣꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯖꯄꯥꯅꯤꯁ ꯀꯔꯅꯦꯜ ꯑꯗꯨꯅ ꯊꯥꯔꯛꯄꯅꯤ꯫ ꯅꯦꯊꯟꯅ ꯁꯃꯨꯔꯥꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇ ꯀꯥꯠꯁꯨꯃꯣꯇꯣꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯀꯥꯠꯁꯨꯃꯣꯇꯣꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯨꯝꯕ ꯖꯄꯥꯅꯤꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩ ꯃꯥꯒꯤꯗꯃꯛꯇ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯦꯊꯟꯅ ꯍꯥꯏꯔꯛꯏ, ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯦ ꯁꯃꯨꯔꯥꯏꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯅꯠꯇꯦ꯫ ꯃꯁꯤ ꯃꯌꯥꯝꯁꯦ ꯇꯧꯅꯕꯒꯤꯗꯃꯛꯇ ꯖꯄꯥꯅꯤꯁ ꯀꯔꯅꯦꯜ ꯑꯣꯀꯣꯃꯣꯔꯥꯅ ꯄ꯭ꯔꯁꯤꯗꯦꯟꯗ ꯄ꯭ꯔꯦꯁꯔ ꯄꯤꯕꯅꯤ꯫ ꯀꯥꯠꯁꯨꯃꯣꯇꯣꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯉꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯃꯨꯔꯥꯏꯁꯤꯡꯅ ꯅꯦꯊꯟꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯅꯦꯊꯟꯅ ꯃꯍꯥꯛꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯝꯕ ꯇ꯭ꯔꯦꯅꯤꯡ ꯀꯦꯝꯞ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯤꯟ ꯑꯃꯗꯅ ꯀꯥꯠꯁꯨꯃꯣꯇꯣꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯀꯥꯠꯁꯨꯃꯣꯇꯣꯅ ꯈꯪꯂꯛꯈꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ, ꯑꯗꯨꯒ ꯖꯄꯥꯟꯗ ꯑꯅꯧꯕ ꯃꯣꯗꯔꯟ ꯑꯣꯏꯕ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯂꯤꯕ ꯑꯁꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯌꯥꯕ ꯄꯤꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯛꯂꯝꯃꯤ꯫ ꯄ꯭ꯔꯁꯤꯗꯦꯟ ꯑꯁꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯄꯨ ꯃꯤꯅ ꯔꯦꯁꯄꯦꯛ ꯇꯧꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯔꯒꯗꯤ ꯔꯦꯁꯄꯦꯛ ꯇꯧꯋꯤ꯫ ꯀꯥꯠꯁꯨꯃꯣꯇꯣꯗ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯀꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯏ?
ꯀꯥꯁꯨꯃꯣꯇꯣꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯕꯨ ꯅꯤꯡꯇꯝꯅ ꯍꯤꯡꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯕꯤꯌꯨ ꯁꯤꯟ ꯑꯃꯗꯅ ꯅꯦꯊꯟ ꯑꯗꯨ ꯖꯄꯥꯅꯤꯁꯀꯤ ꯀꯔꯅꯦꯜ ꯑꯣꯀꯣꯃꯣꯔꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯍꯪꯂꯛꯏ ꯁꯃꯨꯔꯥꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯝꯃꯤ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯦꯊꯟꯅ ꯃꯍꯥꯛꯇꯤ ꯂꯥꯟꯐꯥꯅꯤ ꯑꯗꯨꯅ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯣꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯣꯀꯣꯃꯣꯔꯥꯅ ꯅꯦꯊꯟꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯇ꯭ꯔꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯍꯦꯟꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯈꯤ ꯀꯔꯅꯦꯜ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯦꯊꯟꯅ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯅꯦꯜ ꯑꯗꯨꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯔꯝꯃꯤ ꯀꯔꯅꯦꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯗ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯅꯦꯊꯟꯅ ꯁꯃꯨꯔꯥꯏ ꯑꯃꯒ ꯍꯦꯛ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯊꯦꯡꯅꯔꯒꯗꯤ ꯈꯨꯗꯛꯇ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯀꯥꯁꯨꯃꯣꯇꯣꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯗꯨꯅ ꯁꯃꯨꯔꯥꯏꯁꯤꯡꯕꯨ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯅ ꯐ꯭ꯔꯤꯗ ꯂꯩꯍꯟꯅꯕꯒꯤ ꯑꯌꯥꯕꯁꯤꯡ ꯑꯗꯨ ꯄꯤꯕꯤꯔꯝꯃꯤ ꯁꯃꯨꯔꯥꯏꯁꯤꯡ ꯑꯁꯤ ꯅꯤꯡꯇꯝꯅ ꯇꯣꯀꯤꯌꯣꯗ ꯆꯠꯄ ꯌꯥꯔꯝꯃꯤ ꯀꯥꯁꯨꯃꯣꯇꯣꯁꯨ ꯀꯥꯎꯟꯁꯤꯜ ꯑꯗꯨꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯝꯃꯤ ꯀꯥꯁꯨꯃꯣꯇꯣꯅ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯣꯀꯣꯃꯣꯔꯥꯅ ꯃꯍꯥꯛꯀꯤ ꯄꯥꯏꯔꯤꯕ ꯁꯃꯨꯔꯥꯏ ꯑꯗꯨ ꯊꯝꯈꯤꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯁꯨꯃꯣꯇꯣꯅ ꯌꯥꯔꯝꯗꯦ ꯀꯥꯁꯨꯃꯣꯇꯣꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯁꯤꯗꯦꯟꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯊꯝꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯊꯝꯂꯣꯏ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯋꯥ ꯑꯝꯇ ꯉꯥꯡꯂꯝꯗꯦ ꯑꯣꯀꯣꯃꯣꯔꯥꯅ ꯀꯥꯁꯨꯃꯣꯇꯣꯕꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯐꯣꯔꯗ ꯑꯦꯔꯦꯁ ꯇꯧꯔꯝꯃꯤ ꯀꯥꯁꯨꯃꯣꯇꯣꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯃꯅ ꯃꯁꯥ ꯃꯊꯟꯇ ꯊꯥꯡ ꯊꯤꯟꯖꯗꯨꯅ ꯁꯨꯄꯨ ꯇꯧꯖꯗꯨꯅ ꯁꯤꯖꯅꯕ ꯍꯥꯏꯔꯝꯃꯤ ꯅꯦꯊꯟꯁꯨ ꯃꯍꯥꯛꯀꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯦꯛ ꯇꯧꯁꯤꯟꯗꯨꯅ ꯑꯃꯦꯔꯤꯀꯥ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯅꯦꯊꯟꯁꯨ ꯌꯥꯝ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯅ ꯁꯃꯨꯔꯥꯏ ꯑꯃꯒꯨꯝꯅ ꯗꯤꯐꯦꯟ ꯇꯧꯔꯝꯃꯤ ꯃꯍꯥꯛꯁꯤ ꯁꯃꯨꯔꯥꯏ ꯑꯃꯗꯧꯅ ꯆꯞ ꯆꯥꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯝꯃꯤ ꯅꯦꯊꯟꯅ ꯀꯥꯁꯤꯃꯣꯇꯣꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯂꯥꯟꯃꯤ ꯈꯔꯅ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯦꯟꯊꯣꯔꯛꯄ ꯉꯝꯂꯝꯃꯤ ꯑꯗꯨꯃꯛꯇꯕꯨ ꯀꯥꯁꯨꯃꯣꯇꯣꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯗꯨꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯝꯃꯤ ꯅꯦꯊꯟꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝ ꯇꯝꯊꯤꯅ ꯁꯣꯛꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯥꯁꯨꯃꯣꯇꯣ ꯃꯄꯤ ꯇꯥꯔꯛꯈꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯍꯥꯏꯔꯛꯏ ꯕꯕꯥ ꯅꯪ ꯆꯠꯈ꯭ꯔꯣ ꯅꯪꯒ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯄꯥꯡꯊꯣꯛꯂꯨꯔꯣ ꯀꯥꯁꯨꯃꯣꯇꯣ ꯎꯄꯥꯏ ꯂꯩꯇꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯟꯅꯔꯝꯃꯤ ꯂꯥꯟꯐꯝ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯔꯒꯅꯤ ꯃꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯍꯜꯂꯝꯃꯤ ꯀꯥꯁꯨꯃꯣꯇꯣꯗꯤ ꯃꯁꯤꯒꯤ ꯂꯥꯟꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯦꯊꯟꯅ ꯍꯥꯏꯔꯛꯏ ꯄꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 200 ꯈꯛꯇꯅ ꯃꯈꯣꯏꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯗꯨꯅ ꯃꯈꯣꯏꯅ ꯂꯥꯟꯃꯤ ꯂꯤꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯒꯤ ꯋꯥꯔꯤꯗꯨ ꯂꯩꯔꯝꯃꯤ ꯅꯦꯊꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯄꯨꯁꯤꯜꯂꯛꯀꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯑꯃꯁꯨꯡ ꯇꯦꯟꯅ ꯐꯪꯕ ꯖꯒꯥꯗ ꯑꯣꯏꯍꯟꯒꯗꯕꯅꯤ ꯃꯗꯨꯝ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯅꯦꯊꯟꯕꯨ ꯁꯦꯕꯥ ꯇꯧꯕꯤꯔꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯁꯤ ꯇꯥꯀꯥ ꯀꯧꯏ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯦꯠꯂꯝꯕ ꯑꯥꯔꯃꯔ ꯑꯁꯤ ꯁꯦꯠꯇꯨꯅ ꯂꯥꯟꯊꯦꯡꯅꯕꯤꯔꯕꯗꯤ ꯃꯁꯤ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯦꯊꯟꯁꯨ ꯇꯥꯀꯥꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯥꯔꯃꯔ ꯑꯗꯨ ꯁꯦꯠꯇꯨꯅ ꯂꯥꯟꯊꯦꯡꯅꯕ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯈꯛꯇꯗꯨꯒ ꯖꯄꯥꯅꯤꯁ ꯀꯔꯅꯦꯜ ꯑꯗꯨꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗꯗꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯂꯝꯗꯦ ꯍꯥꯏꯕꯗꯤ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯌꯥꯝꯂꯝꯃꯤ ꯑꯃꯦꯔꯤꯀꯟ ꯀꯔꯅꯦꯜ ꯑꯗꯨꯅ ꯅꯦꯊꯟꯅ ꯁꯃꯨꯔꯥꯏꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕ ꯂꯥꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯅꯦꯊꯟ ꯑꯁꯨꯝꯅꯇꯒꯤ ꯑꯩꯈꯣꯏ ꯂꯥꯟꯐꯝꯗ ꯊꯦꯡꯅꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯂꯥꯟ ꯑꯗꯨ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤꯒꯤ ꯃꯅꯥꯛꯇꯗꯤ ꯕꯣꯝ ꯇꯣꯞ ꯅꯣꯡꯃꯩ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯁꯃꯨꯔꯥꯏꯁꯤꯡꯒꯤꯗꯤ ꯊꯥꯡ ꯇꯥ ꯇꯦꯟ ꯑꯁꯤꯈꯛꯇꯅꯤ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯇꯣꯞ ꯀꯌꯥꯃꯔꯨꯝ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯁꯃꯨꯔꯥꯏꯁꯤꯡꯁꯨ ꯍꯟꯗꯨꯅ ꯆꯦꯜꯂꯝꯃꯤ ꯃꯈꯣꯏꯅ ꯆꯦꯜꯂꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯕꯦꯇꯜꯒꯤ ꯇꯦꯛꯇꯤꯛꯁ ꯑꯃꯅꯤ ꯃꯈꯣꯏꯅ ꯖꯄꯥꯅꯤꯁ ꯁꯣꯜꯖꯔꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯥꯅ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨ ꯄꯥꯝꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯖꯄꯥꯅꯤꯁ ꯁꯣꯜꯖꯔꯁꯤꯡꯁꯨ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯖꯄꯥꯅꯤꯁ ꯁꯣꯜꯖꯔꯁꯤꯡꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯃꯨꯔꯥꯏꯁꯤꯡ ꯑꯗꯨ ꯂꯥꯟꯕꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯅꯦꯊꯟꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯒꯗꯕ ꯇꯥꯏꯃꯤꯡ ꯑꯁꯤ ꯁꯣꯜꯖꯔꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯔꯤꯂꯣꯗ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯇꯧꯒꯗꯕꯅꯤ ꯃꯈꯣꯏꯁꯨ ꯅꯦꯊꯟꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯅꯣꯡꯃꯩ ꯃꯔꯨ ꯔꯤꯂꯣꯗ ꯇꯧꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯃꯨꯔꯥꯏꯁꯤꯡꯅ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤꯁꯤꯡꯕꯨ ꯂꯥꯛꯆꯕ ꯉꯝꯂꯝꯃꯤ
ꯑꯗꯨꯃꯛꯇꯕꯨ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤꯅ ꯃꯁꯤꯡ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯈꯣꯏ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯁꯃꯨꯔꯥꯏꯁꯤꯡꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯑꯁꯤ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯥꯟꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯂꯥꯟ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯥꯁꯨꯃꯣꯇꯣ ꯌꯥꯝ ꯇꯝꯊꯤꯅ ꯁꯣꯛꯂꯝꯃꯤ꯫ ꯀꯥꯁꯨꯃꯣꯇꯣꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯁꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤꯁꯤꯡꯅꯁꯨ ꯀꯥꯁꯨꯃꯣꯇꯣꯅ ꯃꯥꯏꯊꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯀꯥꯠꯁꯨꯃꯣꯇꯣ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯃꯨꯔꯥꯏ ꯑꯃꯅ ꯁꯃꯨꯔꯥꯏ ꯑꯃ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯅꯦꯊꯟꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯊꯤꯟꯖꯗꯨꯅ ꯁꯤꯖꯔꯝꯃꯤ꯫ ꯁꯃꯨꯔꯥꯏ ꯑꯃꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯒꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯕ ꯅꯠꯇ꯭ꯔꯒ ꯁꯃꯨꯔꯥꯏ ꯑꯃꯅ ꯍꯥꯠꯄ ꯑꯣꯏꯒꯗꯕꯅꯤ꯫ ꯀꯥꯁꯨꯃꯣꯇꯣꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯈꯨꯡꯒꯪꯒꯤ ꯌꯥꯝꯅ ꯐꯖꯔꯈ꯭ꯔꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ꯫ ꯖꯄꯥꯅꯤꯁ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯀꯥꯁꯨꯃꯣꯇꯣ ꯁꯤꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯕꯦꯚꯥꯔ ꯄꯤꯕ ꯑꯣꯏꯅ ꯃꯈꯣꯏ ꯂꯣꯏꯅ ꯐꯝꯊꯔꯝꯃꯤ꯫ ꯂꯥꯁ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯅꯦꯊꯟꯅ ꯀꯥꯁꯨꯃꯣꯇꯣꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯖꯄꯥꯅꯤꯁ ꯄ꯭ꯔꯁꯤꯗꯦꯟꯗ ꯀꯠꯆꯔꯝꯃꯤ꯫ ꯑꯗꯨꯃꯛꯇꯕꯨ ꯑꯣꯀꯣꯃꯣꯔꯥꯅ ꯄ꯭ꯔꯁꯤꯗꯦꯟꯅ ꯊꯥꯡ ꯑꯗꯨ ꯂꯧꯕ ꯊꯤꯡꯂꯝꯃꯤ꯫ ꯃꯥꯅ ꯍꯥꯏ ꯅꯦꯊꯟꯁꯤ ꯌꯦꯛꯅꯕꯅꯤ, ꯌꯦꯛꯅꯕꯒꯤ ꯈꯨꯠꯇꯒꯤ ꯄꯣꯠ ꯑꯝꯇ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯦꯊꯟꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇ ꯀꯥꯁꯨꯃꯣꯇꯣꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯁꯤꯗꯦꯟꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯐꯥꯎꯕ ꯀꯠꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯄ꯭ꯔꯁꯤꯗꯦꯟꯗ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯑꯣꯀꯣꯃꯣꯔꯥ ꯍꯥꯏꯔꯤꯕ ꯃꯤꯁꯤꯅ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯤꯃꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯃꯗꯨꯗꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯒ ꯂꯣꯏꯅꯅ ꯊꯥꯏꯅꯒꯤ ꯆꯠꯅꯕꯤꯁꯨ ꯏꯟꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯅ ꯀꯥꯁꯨꯃꯣꯇꯣꯒꯤ ꯊꯥꯡ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯦꯔꯤꯀꯥꯟ ꯀꯝꯄꯅꯤꯒ ꯈꯨꯠꯂꯥꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯗꯨꯁꯨ ꯀꯦꯟꯁꯦꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯣꯀꯣꯃꯣꯔꯥꯕꯨ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯇꯧꯗꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯅꯦꯔꯦꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯅꯦꯔꯦꯁꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯦꯊꯟꯒꯤ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯀꯝꯗꯧꯕꯖꯥꯠꯅꯣ? ꯃꯍꯥꯛꯅ ꯂꯥꯟꯗ ꯁꯣꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯔꯝꯂꯒꯅꯤ꯫ ꯃꯤ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯍꯥꯛꯁꯦ ꯑꯃꯦꯔꯤꯀꯥꯗ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯦꯊꯟꯗꯤ ꯁꯃꯨꯔꯥꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯇꯥꯀꯥꯒ ꯄꯨꯟꯁꯤ ꯂꯦꯄꯨꯟ ꯁꯦꯝꯗꯨꯅ ꯃꯇꯝ ꯆꯨꯞꯄꯒꯤꯗꯃꯛꯇ ꯖꯄꯥꯟꯗ ꯑꯗꯨꯝ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯀꯌꯥ ꯄꯤꯕ ꯌꯥꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯗꯣꯛꯆꯔꯦ ꯀꯪꯂꯩ ꯅꯣꯂꯦꯖ꯫ ꯆꯦꯅꯦꯜꯒꯤ ꯂꯤꯡ ꯑꯗꯨ ꯃꯈꯥꯗ ꯄꯤꯖꯔꯝꯒꯦ꯫ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯊꯦꯡꯛ ꯌꯨ꯫